ꯑꯔꯕꯇ ꯂꯩꯕꯁꯤꯡꯅ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯙꯔꯃꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ, ꯃꯨꯔꯇꯤꯁꯤꯡꯒꯤ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯔꯦꯁꯀꯤ ꯃꯤ ꯈꯔꯗꯤ ꯃꯁꯤꯒꯤ ꯃꯥꯡꯖꯕ ꯑꯁꯤꯒꯤ ꯋꯥꯈꯜ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯔꯛ ꯑꯃꯁꯨꯡ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯤꯌꯥꯝꯕꯨ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯅ ꯄꯤꯔꯝꯕ ꯄꯥꯔꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯝꯃꯤ꯫ ꯃꯛꯀꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯀꯨꯔꯦꯁꯁꯤꯡ, ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯃꯆꯥꯁꯤꯡ, ꯑꯜꯂꯥꯍꯒꯤ ꯌꯨꯝ ꯑꯁꯤ ꯁꯦꯡꯗꯣꯛꯎ, ꯀꯥꯕꯥꯗ ꯅꯈꯣꯏꯅ ꯊꯝꯂꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈꯣ, ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏ ꯌꯥꯎꯗꯕ, ꯎꯕꯁꯨ ꯉꯝꯗꯦ, ꯇꯥꯕꯁꯨ ꯉꯝꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯂꯥꯠꯄꯗ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ? ꯃꯁꯤꯗ ꯇꯋꯥꯐ ꯇꯧꯕꯅ, ꯃꯁꯤꯗ ꯂꯟ ꯊꯨꯝ ꯀꯠꯄꯅ, ꯃꯈꯣꯏꯒꯤ ꯃꯃꯤꯡꯗ ꯀꯨꯔꯕꯥꯅꯤ ꯇꯧꯕꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ? ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯃꯁꯤꯒꯤ ꯙꯔꯃ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯙꯔꯃ ꯑꯃ ꯊꯤꯌꯨ꯫ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯇꯧꯔꯥꯠ ꯑꯃꯁꯨꯡ ꯏꯟꯖꯤꯜꯗ ꯅꯕꯤ ꯑꯃ ꯂꯥꯛꯄꯒꯤ ꯄꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯕꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯀꯗꯧꯔꯕꯅꯤ꯫ ꯌꯍꯨꯗꯤꯒꯤ ꯑꯥꯂꯤꯝ ꯑꯃꯁꯨꯡ ꯏꯁꯥꯏꯒꯤ ꯄꯥꯗ꯭ꯔꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯨꯔꯇꯤ ꯂꯥꯠꯄ ꯑꯃꯁꯨꯡ ꯁꯤꯔꯛꯇꯒꯤ ꯇꯧꯕꯥ ꯇꯧꯔꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤ ꯍꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯕꯤ ꯑꯗꯨꯕꯨ ꯉꯥꯏꯌꯨ꯫ ꯃꯁꯤꯅ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯥꯠꯇ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯅꯧꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯨꯔꯦꯁꯀꯤ ꯃꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤ ꯀꯔꯝꯕ ꯀꯥꯡꯂꯨꯞꯅꯣ? ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯐꯦꯜꯒꯤ ꯃꯆꯥ ꯎꯃꯔꯒꯤ ꯃꯆꯥ ꯖꯌꯗꯅꯤ, ꯅꯨꯐꯦꯜꯒꯤ ꯃꯆꯥ ꯋꯥꯔꯀꯥ, ꯍꯥꯔꯤꯁꯀꯤ ꯃꯆꯥ ꯎꯁꯃꯥꯟ ꯑꯃꯁꯨꯡ ꯍꯖꯥꯖꯀꯤ ꯃꯆꯥ ꯎꯕꯩꯗꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯁꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯨ ꯑꯃꯁꯨꯡ ꯖꯨꯋꯥꯗꯒꯤ ꯊꯥꯞꯅ ꯂꯩꯔꯝꯃꯤ, ꯃꯨꯔꯇꯤ ꯂꯥꯠꯄꯕꯨ ꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯍꯤꯡꯅ ꯐꯨꯝꯒꯗꯧꯔꯦ ꯇꯥꯕꯗ, ꯍꯤꯡꯅ ꯐꯨꯝꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯏꯔꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯌꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯁꯤꯡꯅ ꯂꯧꯔꯒꯦ ꯍꯥꯏꯔꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯐꯕꯅꯤ, ꯑꯗꯨꯕꯨ ꯀꯨꯔꯦꯁꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯌꯥꯒꯅꯤ? ꯑꯗꯨꯒ ꯀꯔꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯀꯅꯤ? ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯙꯔꯃꯗ ꯏꯐꯣꯡ ꯐꯣꯡꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯁꯨ ꯀꯔꯝꯅ ꯌꯥꯒꯅꯤ? ꯃꯈꯣꯏꯒꯤ ꯙꯔꯃꯕꯨ ꯂꯥꯜꯂꯦ ꯍꯥꯏꯔꯛꯄ, ꯃꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ, ꯃꯁꯤꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯕꯨ ꯀꯔꯝꯅ ꯌꯥꯒꯅꯤ? ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯨꯖꯥ ꯇꯧꯔꯛꯄ, ꯃꯈꯣꯏꯅ ꯃꯨꯔꯇꯤꯗ ꯀꯠꯆꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯝꯖꯗꯨꯅ ꯃꯄꯨꯟꯁꯤ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯃꯛ ꯃꯈꯣꯏꯒꯤ ꯃꯄꯨꯅꯤ, ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯔꯝꯅ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯊꯥꯗꯣꯛꯀꯅꯤ? ꯃꯁꯤꯗꯤ ꯈꯟꯐꯥꯎ ꯈꯜꯂꯨꯗꯦ꯫ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯔꯝꯃꯤ, ꯃꯈꯣꯏꯕꯨ ꯇꯨꯀꯠꯆꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯐꯖꯗꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯍꯩꯖꯤꯜꯂꯝꯃꯤ, ꯃꯈꯣꯏꯕꯨ ꯅꯣꯛꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤꯁꯁꯂꯥꯝꯒꯤ ꯙꯔꯃꯒꯤ ꯋꯥ ꯉꯥꯡꯂꯛꯄ ꯃꯈꯣꯏꯗ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯆꯍꯤ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯂꯝꯍꯣꯡꯈꯤꯔꯝꯃꯤ, ꯈꯔꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯙꯔꯃ ꯆꯠꯇꯨꯅ ꯂꯩꯕ ꯃꯤ ꯍꯥꯏꯕꯕꯨ ꯖꯌꯗ ꯃꯇꯣꯝꯈꯛꯇ ꯑꯔꯕꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯀꯥꯕꯥꯒꯤ ꯐꯛꯂꯥꯡꯗ ꯀꯣꯜꯂꯒ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯣ ꯃꯄꯨ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯂꯕ, ꯅꯪꯅ ꯀꯔꯝꯕ
ꯃꯑꯣꯡ ꯄꯥꯝꯃꯤ ꯃꯗꯨꯕꯨ ꯑꯩꯅ ꯇꯧꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯣꯛ ꯂꯣꯟꯖꯔꯤ